ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯑꯥꯏ ꯑꯦꯝ ꯅꯦꯆꯔꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯆꯤꯡꯗ ꯀꯣꯏꯕ ꯆꯠꯇꯣꯏꯅꯦ꯫ ꯍꯧꯖꯤꯛꯁꯦ ꯍꯩꯀꯨꯒꯤ ꯃꯇꯝꯅꯦ, ꯑꯗꯣ ꯍꯩꯀꯨꯁꯨ ꯈꯔ ꯍꯦꯛꯂꯛꯀꯅꯤ꯫ ꯑꯗ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯁꯨꯝ ꯊꯦꯡꯅꯔꯛꯄ ꯍꯩ ꯔꯥ ꯌꯦꯡꯁꯦ ꯃꯌꯥꯝ꯫ ꯆꯤꯡ ꯆꯠꯂꯁꯦ꯫ ꯍꯩꯇ꯭ꯔꯣꯏ ꯄꯥꯝꯕꯤꯅꯤ꯫ ꯃꯨꯟꯕꯗꯤ ꯃꯨꯟꯗ꯭ꯔꯤꯕ ꯃꯥꯜꯂꯦ, ꯁꯪꯕꯅ ꯌꯥꯝꯃꯦ꯫ ꯁꯪꯉꯤ ꯍꯧꯖꯤꯛꯁꯦ, ꯃꯨꯟꯕ ꯈꯔ ꯋꯥꯠꯂꯤ꯫ ꯆꯦꯡꯒꯨꯝ ꯑꯃ ꯁꯧꯔꯤꯅꯦ, ꯆꯤꯡ ꯆꯦꯡꯒꯨꯝꯅꯦ꯫ ꯍꯩꯀꯨ ꯌꯥꯝ ꯄꯥꯜꯂꯦ꯫ ꯁꯤꯁꯦ ꯆꯤꯡ ꯀꯥꯡꯍꯧ ꯀꯧꯋꯦ ꯑꯩꯈꯣꯏꯗꯤ, ꯆꯥꯕ ꯌꯥꯏ꯫ ꯆꯤꯡ ꯌꯦꯟꯖꯤꯟꯅꯦ, ꯌꯦꯟꯖꯥꯡ ꯊꯣꯡꯕ ꯌꯥꯏꯌꯦ, ꯈꯔ ꯁꯤꯟꯇꯛ ꯇꯧꯋꯦ꯫ ꯃꯍꯩꯁꯦ ꯀꯩꯅꯣꯅꯦ, ꯄꯥꯈꯪ ꯃꯇꯣꯟ꯫ ꯑꯩꯈꯣꯏꯗꯤ ꯄꯥꯈꯪ ꯃꯇꯣꯟ ꯀꯧꯏ꯫ ꯑꯇꯣꯞꯄꯗ ꯀꯔꯤ ꯀꯧꯅꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯄꯥꯈꯪ ꯃꯇꯣꯟꯁꯦ ꯀꯩ ꯍꯥꯏꯅ ꯀꯧꯅꯒꯦ ꯍꯥꯏꯕꯗꯣ꯫ ꯍꯩꯔꯤꯠꯅꯦ, ꯍꯩꯔꯤꯠꯁꯦ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯗꯒ ꯆꯥꯔꯗꯤ ꯄꯨꯛ ꯊꯟꯕꯅꯦ꯫ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ, ꯆꯥꯛ ꯆꯥꯅꯤꯡꯕꯒ ꯐꯥꯎꯗꯕꯅꯦ ꯆꯥꯔꯗꯤ, ꯆꯥꯛ ꯂꯥꯝꯃꯝꯃꯁꯨ꯫
चिंग मथक्ते व्यू से फजेให้มางมาตัวเนี่ยมาเฮเซให้มางมาตัวเซมอร์แมทก็กดกระสุยายก็ฮัลโหลจิงจิงจัลลูบะมายาม next video กี่โมงไงมินเรสเซ
ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ. Thank you so much for watching the video. ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ I am nature ꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ.